Union Home Minister gi khongchat matung Minister sindok sinjin tawgadaure. Hanjillakkadouri ba Union Home Minister Amit Shah na Imphal da thunglabaga hata kangjebungda miyam gi achoba mifam amada wangang laba matung Manipur gi ching amasung tam anigi maru oiba CSO sing unaraba yai haina panare. Manipur da BJP na lusing balangak ase chahi mari mapung phana palakpa asida khongthang kaya da CM Birenbu sinba pamba miyoi kaya na hanjin nighan khivane. Hauzik phawbada center ge lising makhada laingak ase kanduna lakpani haina panare. Laingak asida minister khara sindok sinjin tawkhiba aduda Birena lusing balangak na hena phibam lusinki. Minister kharadi MLA dagi resign taholaba tungda minister hapki. Aikhoi gi paumina yamna thajaba source amadagi Union Home Minister Amit Shah gi khongchat asigi matungda Biren laingaki minister sindok sinjin tawgadauri haibasini. Kana bu minister dagi lokthokadagi khangdrabasu Lilong SG MLA Antas Khan amadi Wangjing Tenthagi MLA P Brozenbu minister oina wasak lorba yari. COVID-19 Naba Fabagi Chang Hengatlaktuna Mahousagi Fibamda Hanjillakkadouri. Leipak asida coronavirus laichat sandorokpa matung haukiba tha taruki matungda laichat asina nabadagi chaniga yankhai mathoida khanghan hantharakhre. Hauzik phawbada laichat asina naraga siba migi masing lak amaga lising nifu taret sahumga nifu humdoi sure. Ngarang dagi ngasina chada ahum dasmik mari da hantharaktuna laichat asina naba miyoi lising kungani thoiga chani humudra humdoi khaktamak nauna thengaduna laichat asi laksin bangambagi chang yaurakle. Leipak asina malemgi laichat asina soghanba ani suba sathiba leipak oina apunba anaba masing crore amaga lak amaga lising hompu mapan samaga taraga nipan yaure aduga hauzik laikanariba masing su lising kunipan ga chamaga hompu taruk tangaire. Manipur da ngarang dagi ngasi ayuk phawbada nupi kunga nipan yauna punna miyoi hompuga taret na nauna laichat asina Naba thengnabadagi state asida laichat asina nahalaba apunba masing lising kun taret ka chamapan nifu humdoi oiduna awang nongpok state ki manungda ahum suba laichat asina henjin na sohalaba state oide. Hairiba matamasigi manungda Imphal East dagi chahi nifuga nipan suraba nupa ama aduga chahi hompuga mari suraba nupa ama chahi humudraga mari suraba nupa ama punna miyoi ahum asi tharaga hauzik phawbada laichat asina nabadagi sikiba apunba masing chahumga nifu mari sure. Mathaki haidiba matamasigi manungda naba pharaklaba miyoi humudraga mari discharge tawkhre. Masi tharaga laichat asina nabadagi phakiba masing lising kuntaruka chaniga nifu taret sure aduga hauzik laikanariba apunba anaba masing lising amaga chahum yankhaiga nithoi da ngaire. Naba Fabagi Chang Suchada Maudra Humdoi Dasmik Mapan Ahum Yaure Haina State Health Department ke warol da haire. Maraksida European Leivak Singda Yamna Thuna Sandokanba COVID-19 ge strain ama thoglakpagi mipainari ngaida handakta UK dagi Guwahati da thunglakiba miyoi ama test tawbada COVID-19 positive oiba thengnare haina. Guwahati dagi phangba paw ama da haire miyoi asige swab sample Pune da leiba National Institute of Virology NIB da anaba ase coronavirus ki anoba strain adugi layong leibara haibadu chapchana khangdoknaba thakre haina. Health and Family Welfare Minister Himanta Biswa Saramana ngarang phongdokre anaba adu Guwahati Medical College Hospital da layengkhre hairi. Hauzik Mahousagi phibam hanjillakpagi maikairom da lakliba phibam si yenglaga January amadagi school amadi college sing hanglagani haina minister asina hai. Hayeng hapta kangjebungda Amit Shah miyoi lising manga romna Oknaba sem Sakhre tongan ba project taret urep uyung tamlamgadouri project sangarang badaure. Union Home Minister Amit Shah hayeng nungtil pung kharagi khongchatta Imphal da thunglagadouri. Mahakpu harau tayamna Oknabagi damakta Imphal East ke hapta kangjebungda sem saba loisankhre loinana mahaki khongchat ka mari leinana lokhat kadaba section thawrangi thaba kayasu lokhat khre. Union Home Minister gi khongchat asida Minister of State Donor Independent Charge Dr. Jitendra su loina rakani lusing basina airport ta thunglaba matungda
Imphal East ke hapta kangjebungda mahakpu mioi lising manga romna harau tayamna oknaba thaurang tawba loikre. Imphal Airport agi mahakna lakadabagi lambi oidiba Kaisampat Junction phawbada lambi gi nagyata BJP ki phiral yungduna sem saba loikre. MLA Y Antas Khan BJP na lusingba sarkar da sogatkre. Chatliba chahi 2020 ge November 3 ta Manipur gi Assembly Constituency manga da pangthokiba by election da 30 Lilong Assembly Constituency da independent mirep oina mikhal thengnabada mai pakraba MLA Y Antas Khan BJP na lusingba sungsinnaba sarkar asida sogatlagani haina ngasi Manipur gi governor da ayiba cherol pisinkhre haire. BJP na lusingba chungsinnaba sarkar asida sogatle haibagi cherol ase MLA Y Antas Khan masamakna ngasi Raj Bhavan da chatuna governor da pisinkibani haire. Hojik phawbada BJP gi oina MLA kunga humdoi BJP da sogaliba tongan ba political party sing adudi NPF ki mari NPP gi mari Trinamool Congress ama LJP ama loinana chungsinnaba sarkar asida sogaliba independent MLA ani haibadi Jiribam Esege Asap Udin amade ngasi governor da sarkar asida sogatle haina ayiba cherol pisinkiba Y Antas Khan ni. Mafia sing puttara luna phumjingani lona yadaba thabakta chenaba sing Madhya Pradesh state thadoktuna chatrabade makhoi puttara luba mafamda phumjingani haina Chief Minister Shivraj Singh Chauhan na akanba wafam phongdoktuna section hankre. Puttara luna leinungda phumjillabade nahaki maramda kanana sukhanglaroi haina mafia sing aduga lona yadaba activities singda chenaba singda mahaki section wa asi hanagi PM Atal Bihari Vajpayee gi mapok kumonga mari lainana pangthokpa afaba laingak numit thoramda wa ngangbada haikibani. Lona yadaba thabak tawba sing lemna tharoi su haiki. Picnic chatkiba nupa macha ani Mongkot Turelda lupkibada asiba haksang oina phangle. Ngarang Christmas kumaiga mari lainana Litan Police Station ki manung chanba Mongkot ta picnic chatkiba Singjamai Police Station ki manung chana ningom mayai lekai dagi naha ani Mongkot Turelda iroiduna sanabada lupkibadagi thiba khangduna leirakhiba adu ngasi asiba haksang oina phangle haire laikhidraba naha ani adude ningombam mayai lekai dagi ahong sangbam Amarjit sahi taraga manga apokpa laikhidraba Eratan amasung ningombam chingyadagi Chongtham Anil Kumar sahi taraga manga apokpa Chongtham Nanda Kumar kawe. Litan Police tagi fangba paugi matung inade laikhidraba naha ani asiga loinana mamanaba kharaga Litan Police ki manung chanba Mongkot ta picnic lakhibani. Ngarang nungchil pung 3 taba matamda Mongkot Turelda picnic lakpa kangbu adu iroiduna sanabada isingda lupthakibadagi phawgolakhidabani. Makhatana Litan Police team amadi khunja singna thiba humbagi thabak chathabada ahong sangbam Amarjit ki ngarang asiba hakchang oina phangki. Aduga ngasina Chongtham Anil Kumar su asiba hakchang oina phangkibani. Asiba hakchang animag Imphal da puraktuna postmortem na chingba pangthokre haire.